ngasi nangona wa maige icha si nangna asengma mama amagi minungsiga loinana icha sibu yokpa ngamgani hairgadi si sangomse pito aduga nabuk thoki na samuni khanma ngamoida boiragana si husi pitaktuna mabu halo khallo nangi apama makhallo nungsiba mayamgi mitingse yaman khidanane aise HIV positive oira ai khoina thadapa nati de masagi marana chachakhibani ne chinthebi asuk sangba matam si imung si matak makha on ba pem dadana nai toming jari be imai chagi punsi bu kari gi mai om chubi ne ruba aise pharasu fatrasu Miss Manipur ne khangaba kanaroi nayum da halawro mamai kai khang da kai tho uraga is Miss Manipur ni kai mutana go story mutka sagatana go story pisalla adi oira roi khang na hona haliba noi ne ngaudro kande pabung hala ngang namne au palang chalo yum pa na tawgi ngang atu na khudong thiba tholama ai da munga si sap tawri papo khudi ma tadang namita na cha ubangam da boiro da pharasu patrasu ma se agi pa ne nang se atopa natre hey mapa phattabi gi macha pok phattabi namana chamana ga ai nam pha na bhona ki bukhdi ba ai khanglam lai khan bro hey pharasu phatra choi che GSP officer GSP